ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯨꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕꯤ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯤꯡꯖꯨꯒꯤ ꯂꯥꯡꯉꯤ ꯀꯟꯅ ꯁꯣꯏ꯫ ꯃꯧꯄꯥ ꯅꯨꯄꯥ ꯁꯅꯥꯊꯣꯏꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ "ꯏꯆꯦ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯆꯐꯨꯗ ꯆꯥꯛ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯣ ꯅꯪꯕꯣ?" "ꯂꯩꯍꯧꯗ꯭ꯔꯦ." "ꯍꯩꯃꯥ, ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ?" ꯁꯅꯥꯊꯣꯏ ꯄꯦꯔꯨꯝ ꯇꯧꯔꯒ, "ꯉꯁꯥꯏꯁꯨ ꯏꯆꯦꯅ ꯆꯦꯡ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯅ ꯆꯥꯛꯁꯨ ꯌꯥꯝꯅ ꯊꯣꯡꯗ꯭ꯔꯒ." "ꯍꯣꯏꯁꯦ, ꯁꯤꯒꯤ ꯕꯣꯔꯥ ꯈꯔꯁꯦ ꯅꯪ ꯆꯥꯔꯣ, ꯏꯆꯦ ꯌꯣꯜꯂꯒꯨꯝꯒꯦ." "ꯑꯩꯅ ꯆꯥꯊꯣꯛꯑꯗꯤ ꯌꯣꯟꯅꯕꯗꯤ ꯀꯗꯥꯏ?" "ꯌꯣꯟꯗꯕ ꯇꯥꯕꯅꯤꯗꯅ." "ꯁꯤ ꯌꯣꯟꯗ꯭ꯔꯒ ꯍꯣꯔꯦꯟ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯗꯤ?" ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯃꯁꯝ ꯑꯗꯨꯗ ꯅꯥꯟꯕꯤꯗꯨꯅ, "ꯁꯦ, ꯏꯆꯦꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ. ꯏꯁꯤꯡ ꯈꯔꯒꯅꯦ, ꯏꯁꯤꯡ ꯈꯔꯒ ꯊꯛꯆꯤꯜꯂꯨꯀꯣ." ꯁꯅꯥꯊꯣꯏ ꯍꯔꯥꯎꯅ ꯕꯣꯔꯥ ꯈꯔꯗꯨ ꯆꯥꯔꯤ, ꯃꯆꯦꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯝꯅ ꯄꯤꯛꯅ ꯍꯨꯟꯇꯣꯛꯂꯝꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯇꯝ ꯀꯨꯏꯅ ꯅꯥꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯀꯌా ꯄꯨꯔꯝꯂꯒ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯄꯨꯔꯝꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯤꯡꯖꯨ ꯈꯔ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯌꯣꯟꯖꯔꯤꯕ ꯑꯗꯨꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯇꯨꯅ, "ꯊꯣꯏꯕꯤ, ꯅꯪꯒꯤ ꯁꯤꯡꯖꯨꯗꯨꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ?" "ꯏꯅꯝꯃ, ꯌꯥꯝꯗꯤ ꯂꯩꯇ꯭ꯔꯤ. ꯉꯁꯤꯗꯤ ꯂꯐꯨ ꯊꯤꯕ ꯐꯪꯉꯛꯇ꯭ꯔꯕ, ꯑꯗꯨꯅ..." "ꯀꯗꯥꯏ, ꯑꯔꯩꯕ ꯈꯔꯗꯨ ꯄꯤꯔꯛꯑꯣ. ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯈꯛ ꯂꯩꯕꯗꯣ ꯃꯆꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ, ꯄꯤꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯔꯛꯏꯕꯅꯤ." "ꯏꯅꯝꯃ, ꯑꯔꯩꯕꯗꯨ ꯂꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ?" "ꯄꯤꯔꯛꯑꯣ. ꯃꯃꯥꯟꯅꯕꯤꯁꯨ ꯌꯥꯎꯍꯧꯔꯤꯌꯦ, ꯑꯗꯨꯅ ꯄꯤꯔꯛꯑꯣ." ꯊꯣꯏꯕꯤ ꯑꯔꯩꯕ ꯁꯤꯡꯖꯨ ꯃꯈꯩ ꯌꯣꯝꯗꯨꯅ ꯄꯤ꯫ ꯇꯣꯔꯣ ꯄꯤꯔꯛꯂꯤꯕ ꯁꯤꯡꯖු ꯃꯌꯣꯝ ꯑꯗꯨ ꯂꯧꯗꯨꯅ, "ꯀꯌꯥ ꯄꯤꯔꯝꯃꯣ ꯍꯥꯏꯅꯣ?" "ꯏꯅꯝꯃꯅ ꯄꯤꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣꯗ." "ꯁꯦ, ꯁꯤ ꯂꯧꯍꯧꯔꯣꯀꯣ, ꯃꯊꯪ ꯑꯃꯨꯛ ꯌꯥꯝꯅ ꯄꯤꯔꯒꯦ." ꯇꯣꯔꯣ ꯂꯧꯈ꯭ꯔꯤꯕ ꯁꯤꯡꯖꯨ ꯑꯗꯨꯒ ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯅꯥꯊꯣꯏꯅ ꯃꯆꯦꯗ, "ꯏꯆꯦ, ꯀꯔꯤꯒꯤ ꯁꯤ ꯈꯛꯇ ꯂꯧꯍꯧꯔꯤꯅꯣ, ꯁꯤꯡꯖꯨ ꯃꯌꯥꯝꯗꯨꯒ?" "ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯤ ꯇꯥꯈꯤꯅꯤ." "ꯃꯁꯤꯒꯤ ꯇꯣꯔꯣ ꯀꯣꯛꯆꯥꯎꯕꯤꯁꯦ, ꯁꯤ ꯍꯦꯛ ꯂꯥꯛꯑꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯦꯕ. ꯃꯇꯨꯡꯗꯗꯤꯅꯦ, ꯃꯉꯣꯟꯗꯒ ꯑꯝꯇ ꯌꯣꯜꯂꯨ, ꯅꯨꯡꯁꯤꯗꯦ." "ꯍꯩ, ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯍꯧꯅꯗꯦ. ꯂꯥꯛꯑꯣ, ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ. ꯂꯣꯏꯅ ꯄꯨꯈ꯭ꯔꯤꯕꯁꯦ ꯐꯔꯕꯅꯤ." ꯀꯕꯣꯛ ꯂꯩꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗ, "ꯍꯩꯃꯥ, ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ? ꯑꯁꯨꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯗꯤ ꯁꯤꯡꯖꯨꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ?" "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯏꯅꯝꯃ ꯇꯣꯔꯣꯅ ꯑꯔꯩꯕ ꯃꯈꯩ ꯂꯣꯏ ꯄꯨꯈ꯭ꯔꯦ. ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ." "ꯏꯁ, ꯀꯝꯗꯧꯅꯤ? ꯑꯃꯅ ꯑꯁꯣꯝꯗ ꯆꯔꯥ ꯋꯥꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯊꯥꯡꯇꯣꯛꯇꯨꯅ ꯂꯩꯍꯧꯔꯤ." ꯁꯅꯥꯊꯣꯏꯅ ꯀꯕꯣꯛ ꯂꯩꯗ, "ꯑꯩꯈꯣꯏ ꯏꯆꯦꯅꯅꯦ ꯂꯣꯏꯅ ꯄꯤꯊꯣꯛꯏꯕ, ꯁꯦꯜꯁꯨ ꯈꯤꯇꯪ." ꯁꯅꯥꯊꯣꯏ ꯑꯉꯥꯡꯅꯤꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯅ ꯍꯥꯏꯅꯤꯡꯕꯗꯨ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ꯫ ꯊꯣꯏꯕꯤ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯔꯒ." "ꯍꯩꯃꯥ, ꯇꯧꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯇꯣꯔꯣ ꯍꯥꯏꯕꯤ ꯀꯣꯛꯆꯥꯎꯕꯤꯗꯣ. ꯌꯦꯡꯉꯣꯏ, ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯕꯗ ꯄꯤꯔꯨꯅꯨ." "ꯃꯤ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕ." "ꯐꯔꯦ, ꯅꯆꯤꯟ ꯅꯅꯥꯎ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯣ. ꯏꯟꯗꯣꯝꯆꯥꯁꯨ ꯆꯠꯂꯒꯦꯀꯣ." ꯁꯅꯥꯊꯣꯏ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯑꯇꯦꯛꯄ ꯀꯤꯟꯊꯒꯗꯧꯔꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯣꯔꯣ ꯍꯣꯕꯦ ꯂꯥꯛꯇꯨꯅ, "ꯂꯥꯛꯑꯦ, ꯏꯆꯦ ꯂꯥꯛꯑꯦ, ꯏꯅꯥꯎꯁꯤꯡ ꯋꯥꯔꯝꯃꯅꯤ." ꯒꯣꯄꯥꯜꯅ, "ꯀꯩꯁꯨ ꯋꯥꯗꯦꯗ ꯏꯆꯦ." "ꯏꯁ, ꯏꯕꯨꯡꯉꯣ, ꯅꯆꯦꯁꯦ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯕꯅꯣ ꯈꯪꯗꯦ. ꯀꯔꯤꯒꯨꯝꯕꯤ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯕ ꯂꯝ ꯅꯠꯇꯦꯃꯤ, ꯄꯨꯔꯥ ꯂꯋꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯦ, ꯁꯤꯡꯖꯨꯁꯤ ꯑꯣꯏꯅ ꯆꯥꯔꯁꯤ. ꯏꯆꯦ ꯆꯥ ꯂꯣꯜꯂꯛꯈꯣꯔꯣ." ꯇꯣꯔꯣ ꯁꯤꯡꯖꯨ ꯃꯌꯣꯝꯗ ꯊꯣꯛꯇꯨꯅ ꯋꯥ ꯁꯨꯝ ꯉꯥꯡꯏ꯫ ꯒꯣꯄꯥꯜ ꯊꯣꯏꯕꯤꯒꯤ ꯉꯥꯔꯤ ꯃꯣꯔꯣꯛ ꯅꯤꯡꯊꯤꯅ ꯆꯪꯂꯕ ꯂꯐꯨ ꯁꯤꯡꯖꯨ, ꯃꯗꯨꯒ ꯃꯪꯒꯜ ꯑꯇꯥꯎꯕ, ꯊꯣꯏꯗ꯭ꯔꯤꯡ ꯕꯦꯁꯣꯟ ꯀꯌꯥ ꯐꯖꯅ ꯍꯥꯞꯂꯤ꯫ ꯒꯣꯄꯥꯜ ꯁꯤꯡꯖꯨ ꯑꯗꯨ ꯎꯕꯗ, "ꯑꯁ, ꯏꯆꯦ, ꯁꯤꯡꯖꯨꯁꯤꯗꯤ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯗ, ꯇꯤꯟꯕꯨ ꯇꯥꯔꯛꯀꯦ ꯇꯧꯏ." ꯒꯣꯄꯥꯜ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯕ꯭ꯔꯥ ꯍꯥꯝꯗꯕ꯭ꯔꯥ ꯁꯤꯡꯖꯨ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯑꯁ, ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯥꯔꯝꯗꯥꯏꯗ ꯃꯈꯨꯠ ꯍꯥꯝꯗꯕꯤꯁꯦ ꯇꯧꯔꯦꯅꯦ ꯍꯥ? ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯅꯁꯨ ꯌꯥꯝ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯝ ꯇꯧꯏ." ꯒꯣꯄꯥꯜ ꯁꯤꯡꯖꯨ ꯑꯗꯨ ꯃꯍꯥꯎ ꯂꯧꯅ ꯆꯥꯔꯤ ꯑꯗꯨꯒ, "ꯀꯩ ꯈꯨꯍꯥꯎꯅꯣ ꯁꯤꯗꯤ? ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯁꯤꯡꯖꯨ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯤ." ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯑꯍꯦꯟꯕ ꯃꯇꯧ ꯑꯗꯨꯗ, "ꯂꯣꯏꯔꯦꯍꯦ ꯏꯕꯣ, ꯅꯪꯕꯨ ꯃꯌꯣꯟꯗꯒꯤ ꯂꯥꯛꯑꯒ ꯂꯋꯥꯏꯁꯤꯒꯤ ꯁꯤꯡꯖꯨꯗ ꯍꯥꯎꯋꯦ ꯍꯥꯏꯁꯤꯕꯣ?" ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯆꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ. ꯏꯆꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯕꯒꯤꯅꯤ." ꯇꯣꯔꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯆꯥꯎ, ꯆꯥꯗ ꯂꯥꯛꯇꯒ ꯌꯥꯕ ꯅꯠꯇꯦ. ꯆꯥꯔꯒ ꯃꯍꯥꯎ ꯈꯪꯒꯗꯧꯔꯤꯕꯅꯤ." ꯒꯣꯄꯥꯜꯅ ꯁꯤꯡꯖꯨꯗ ꯆꯈꯣꯝ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ,
ꯑꯩꯗꯤ ꯅꯣꯏ ꯀꯅꯥꯝꯇꯕꯨ ꯆꯥꯕꯤꯔꯨꯅꯨ ꯍꯥꯏꯔꯤꯕꯅꯤ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯋꯥꯅꯤ ꯅꯣꯏꯕꯣ ꯁꯦ ꯆꯥꯔꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯒꯦꯗꯣ ꯌꯦꯡꯉꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯠꯆꯞꯄꯤ ꯃꯍꯨꯞꯄꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯀꯩꯅꯣ ꯁꯤꯗꯤ ꯒꯣꯄꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯅꯝꯁꯤꯜꯂꯤ ꯏꯕꯣ ꯇꯁꯦꯡꯅ ꯍꯥꯎꯏꯍꯦ ꯒꯣꯄꯥꯜꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯌꯥꯝꯗꯨ ꯆꯥꯕ ꯍꯧꯔꯛꯏ ꯊꯣꯏꯕꯤꯒꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎ ꯑꯗꯨꯗ ꯍꯣꯏꯅꯦ ꯍꯥꯎꯏꯅꯦ ꯑꯁ ꯆꯥꯔꯝꯂꯣꯏꯗ ꯒꯣꯄꯥꯜꯅ ꯄꯣꯡꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯆꯥꯔꯒ ꯈꯪꯅꯤ ꯍꯥꯏꯗꯅ ꯒꯣꯄꯥꯜꯅ ꯃꯆꯦꯗ ꯏꯆꯦ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤꯗ ꯐꯖꯩꯌꯦ ꯂꯩꯁꯥꯕꯤꯅꯤ ꯇꯒꯠ ꯇꯦꯛꯏꯕ ꯒꯣꯄꯥꯜ ꯃꯌꯥꯝꯗ ꯌꯦꯡꯗꯨꯅ ꯍꯩꯁ ꯃꯗꯨꯗꯤ ꯌꯦꯡꯕ ꯌꯥꯏꯅ ꯃꯌꯥꯝꯗꯨ ꯁꯤꯡꯖꯨꯗꯨꯒꯤ ꯃꯍꯥꯎꯅ ꯋꯥ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯗꯦ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯃꯛ ꯅꯣꯝꯅꯩ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯈꯤꯇꯪ ꯁꯥꯏ ꯑꯩꯗꯤ ꯏꯁꯧ ꯈꯔ ꯂꯪꯉꯝꯒꯗꯕ ꯃꯥꯜꯂꯦ ꯀꯗꯥꯏꯗꯒꯤ ꯏꯪ ꯇꯞꯄ ꯐꯖꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯁꯦꯒꯥꯛ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯌꯥꯝꯗ ꯊꯣꯏꯕꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯩꯅꯕ ꯌꯥꯕ ꯅꯩꯅꯔꯒ ꯋꯥꯔꯗꯨꯅ ꯍꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨꯗ ꯆꯠꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯇꯦꯅꯦ ꯉꯁꯤꯗꯤ ꯐꯝꯗ꯭ꯔꯖꯥꯠꯂꯥ ꯊꯣꯏꯍꯦꯟꯕ ꯈꯔꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯋꯣꯏ ꯇꯥꯈꯩ ꯂꯩꯇꯦꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯩꯕꯨ ꯆꯪꯉꯒ ꯍꯪꯉꯨꯁꯤꯔꯅꯦ ꯊꯣꯏꯍꯦꯟꯕ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ ꯊꯣꯏꯍꯦꯟꯕ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯄꯨ ꯑꯝꯇ ꯊꯣꯛꯂꯛꯄ ꯎꯗꯦ ꯑꯩꯕꯨ ꯆꯪꯉꯨꯔꯁꯤꯔꯅꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤ ꯆꯪꯉꯔꯣꯏꯗ ꯁꯤꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯊꯣꯏꯍꯦꯟꯕ ꯊꯣꯏꯕꯤ ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯑꯃꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ ꯊꯣꯏꯕꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯅꯗꯤ ꯈꯪꯁꯤꯟꯅꯗꯦ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯈꯟꯕ ꯁꯥꯗꯨꯅ ꯂꯩ ꯁꯅꯥꯊꯣꯏ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯏ ꯊꯣꯏꯍꯦꯟꯕꯅ ꯁꯅꯥꯊꯣꯏ ꯎꯕꯗ ꯁꯅꯥꯊꯣꯏꯗꯤ ꯑꯥꯗꯕꯨ ꯊꯣꯔꯛꯑꯦꯅꯦ ꯑꯩꯕꯨ ꯀꯧꯔꯗ꯭ꯔꯅꯦ ꯍꯣꯏꯗ ꯍꯦꯛꯇ ꯀꯧꯔꯒꯦ ꯊꯣꯏꯍꯦꯟꯕ ꯁꯅꯥꯊꯣꯏꯕꯨ ꯀꯧꯏ ꯁꯅꯥꯊꯣꯏꯅ ꯊꯣꯏꯍꯦꯟꯕꯕꯨ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯎꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯗꯥꯏ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ ꯊꯣꯏꯍꯦꯟꯕ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯉꯁꯤ ꯄꯣꯛꯐꯝ ꯐꯝꯗ꯭ꯔꯗꯤ ꯐꯝꯃꯤꯅ ꯑꯗꯨꯒ ꯀꯩꯒꯤ ꯉꯟꯅ ꯂꯣꯏꯁꯤꯜꯂꯤꯕ ꯃꯤꯅ ꯄꯣꯠ ꯂꯣꯏ ꯂꯩꯈꯤꯕꯒꯤ ꯊꯣꯏꯍꯦꯟꯕ ꯀꯅꯥꯅ ꯂꯩꯈꯤꯕꯅꯣ ꯑꯗꯨꯛ ꯌꯥꯝꯕ ꯑꯗꯨꯗꯤ ꯈꯟꯗꯨꯅ ꯃꯊꯟꯇ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯛꯏ ꯈꯝꯕꯟꯕꯅ ꯊꯣꯏꯍꯦꯟꯕ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯅꯥ ꯂꯩꯈ꯭ꯔꯤꯕ ꯁꯦꯡꯅ ꯍꯥꯏꯔꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯗꯨꯕꯨꯔꯣ ꯍꯥꯏꯔꯛꯑꯣ ꯁꯅꯥꯊꯣꯏ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯗꯨꯅ ꯑꯗꯨꯕꯨꯔꯣ ꯍꯣꯏꯕꯁꯦ ꯁꯠ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅꯣꯕ ꯃꯅꯤꯡꯒꯤ ꯇꯣꯔꯣꯛ ꯀꯣꯛꯆꯥꯎꯕꯤꯗꯨꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏ ꯅꯣꯛꯊꯣꯔꯛꯏ ꯊꯣꯏꯍꯦꯟꯕ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯇꯥꯏꯌꯣꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯁꯅꯥꯊꯣꯏ ꯏꯃꯨꯡꯗꯒꯤ ꯃꯆꯦꯅ ꯀꯧꯔꯛꯏ ꯃꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯌꯥ ꯑꯩꯗꯤ ꯏꯆꯦꯅ ꯁꯤꯡ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯅꯤ ꯀꯥꯎꯔꯤ ꯁꯅꯥꯊꯣꯏ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡꯗꯒꯤ ꯁꯤꯡ ꯑꯗꯨ ꯀꯣꯜꯂꯒ ꯆꯪꯒꯦ ꯇꯧꯏ ꯁꯅꯥꯊꯣꯏ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯏꯍꯦꯟꯕꯗ ꯑꯩꯈꯣꯏ ꯏꯆꯦꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯅꯤ ꯊꯣꯏꯍꯦꯟꯕ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏ ꯁꯅꯥꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯈꯤ ꯊꯣꯏꯍꯦꯟꯕ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ ꯊꯣꯏꯕꯤ ꯁꯅꯥꯊꯣꯏꯗ ꯁꯅꯥꯊꯣꯏ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯗꯨꯕꯣ ꯑꯩꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯅꯥꯊꯣꯏꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯅꯥꯊꯣꯏ ꯄꯤꯔꯛꯂꯤꯕ ꯀꯕꯣꯛ ꯑꯗꯨꯁꯨ ꯀꯟꯅ ꯂꯣꯠꯂꯤ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪ ꯂꯣꯠꯂꯤꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯀꯗꯥꯏ ꯀꯩꯅꯣ ꯌꯦꯡꯒꯦ ꯁꯅꯥꯊꯣꯏ ꯐꯅ ꯀꯟꯅ ꯂꯣꯠꯅꯕ ꯍꯣꯠꯅꯖꯩ ꯊꯣꯏꯕꯤ ꯀꯕꯣꯛ ꯑꯗꯨ ꯂꯧꯗꯨꯅ ꯁꯤ ꯀꯅꯥ ꯄꯤꯔꯛꯏꯅꯣ ꯁꯅꯥꯊꯣꯏ ꯃꯄꯥꯟꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯅꯈꯨꯠ ꯊꯤꯜꯂꯤꯗꯣ ꯀꯅꯥ ꯂꯩꯍꯧꯒꯦ ꯇꯥ ꯊꯣꯏꯍꯦꯟꯕ ꯂꯩꯍꯧꯕꯅꯤ ꯊꯣꯏꯕꯤ ꯊꯣꯏꯍꯦꯟꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯉꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯀꯕꯣꯛ ꯂꯧꯔꯛꯏꯕ ꯏꯁ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯛꯏ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕꯣ ꯂꯩꯍꯧꯕꯅꯤ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯊꯣꯛꯂꯒ ꯃꯥꯕꯨ ꯌꯦꯡꯅꯤꯡꯏ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯊꯣꯛꯇ꯭ꯔꯦ ꯊꯣꯏꯕꯤꯅ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯆꯦ ꯇꯥ ꯊꯣꯏꯍꯦꯟꯕ ꯎꯅꯤꯡꯉꯤꯔꯣ ꯑꯩ ꯍꯥꯏꯕꯤꯌꯨ ꯆꯣꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏ ꯆꯦꯟꯒꯦ ꯇꯧꯏ ꯊꯣꯏꯕꯤꯅ ꯁꯅꯥꯊꯣꯏꯕꯨ ꯐꯥꯗꯨꯅ ꯍꯥꯏꯕꯤꯒꯅꯨ ꯁꯅꯥꯊꯣꯏꯕꯨ ꯐꯥꯏ ꯁꯅꯥꯊꯣꯏ ꯆꯠꯇ꯭ꯔꯦ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ
Thoibi mabukning irang langi ngasidi. Nahan makhaidi thoihenba laktuna magi potfamda famduna wari adum sanabani. Ngasidi ma laktringaida potfam loishinba aduda wari sanaba phangdrabani. Thoibi chak mahi phawba haptre insang hana satsat changduna mapana kusum haidukpa thuna thoki. Thoibi Sanathoi uhandana tapna thoi aduga thoihenba laibra yengi. Thoihenba thongalda laibadu ure thoibi mathanta. Apsu phau chatri malene. Thoibi changlage haina laithorakpada Sanathoi leptuna lairamba aduda khangpre khangna kompaga adu takiba khanghaude. Ima! Sanathoi wanthaba makhai noklaga. Lona yengiro. That natte. Isis khangjare. Khang hayengdi haidokiyo. Asi haram laga Sanathoi imungda chensin kre thoibi noktuna mopabu tane. Sanathoi na macheda. Haidok piroida adudi se lupa ama piyo. Se maramukani haidok pa yade ko. Ijena nangi sel do pigeba. Kadai hoju piro natrade haidokani. Thoibi noktuna Sanathoi bu themlai. Maramukani ijegi sanadi. Ije hayeng soidana pigeba ko. Tale hoju piyo. Natradi laurage ko. Tathoi. Thoibi Sanathoi gi machene do menseli aduga. Pirage base. Thoibi piraidagi lupa ama lauthokduna pi. Aduga Sanathoi na sel adu ubada harauna. Nungaire hayengdi mangra chaba yarani. Sanathoi harauna kada chensinkre thoibi sora sangba mahontokduna. Angang mamangsida chopamnida. Thoihenba yengba yaba yenglamlaga chatkre thoibi chak loire haina kaubaga changlubada Sanathoi atiyadagi faujalakpa mangal aduna. Mamaida taaduna isi sina ningaidana tumduna lairame. Thoibi mapabu ngahak yenglaka. Ichegi Sana hagulo lao chak charase. Sanathoi adum tumduna lai. Thoibi Sanathoi bu amukaso hogdorei. Sanathoi hagulo se ichega chak chaurase ba. Sanathoi tumningbagi mayai aduna. Ai chanengre iche chauru. Haima nangbu chak lami hairamdaine lao ichega khara charase aduga tumoba. Tale ai chanengre. Thoibi yararoi khangladuna Sanathoi bu pamkhali aduga lao iche inbirage. Thoibi mopabu matambakta famhanduna chak inbire Sanathoi chak adu uina adum chai. Sanathoi mabuk thallabada mamit manaso tapna panglai aduga noktuna. Oe chalage. Thoibi manaubu tampaktagi fatlauna thadai aduga mana laiduna. Matung manau khadak tawkidra. Sanathoi mamidu shinduna. Ayo thadu ije. Matung tawkidra ba. Tawraroi ba. Ijena chak inbado chaningbagi tawgani. Thadu haiba. Thoibi tapna thadoi nofet tawna manaktagi ising adu piduna. Se khara thaw. Aduga tumuroko. Ichedine thabang ahak loishinkige. Sanathoi ising adu lauduna thai aduga. Ai tumlingre iche chak charo ai ngaibirage. Phare. Adudi iche muk charage ko. Thoibi mopana lemlamba chak khara du chare thoibi ne yengthoklubada Sanathoi fana du uiduna lairami. Sanathoi nangbu tumlingabo tumuru chalo. Iche silo shalama kalage. Tumlingdi. Ai adum ngaige iche. Lushan dawdo adum lushalo. Thoibi masu Sanathoi yaudana mapal thokduna kon phengba chambadi talibani. Yumasi makoi ani khakta natana kanamta leiba natte Sanathoi piklabasu ma yauna thabak tawbuna Thoibi mabuning bumjai. Sanathoi uina machegi matung ina duna machebu ngairi. Thoibi sumangdu wai tairi thabal pharaba saratki matam aduda Sanathoi na mangolgi ukhong aduda ngaduna uiri. Thoibi Sanathoi bu ubada. Loire. Si mangol sina hayeng tairage. Thoibi ayamba thabakti loishinduna mapabu puduna tumba changlai. Atiyagi mangal fanglaba ka aduda. Imung adu thanil matamdadi thaumai thalubagi kanaba laite thautingduna toi. Thoibi mapabu konduna ahingi nausum saktuna mama sakna mapabu konduna tumkre. Thoibi charoite tuna malem sinba thungna paujelakpa makhon tabaga hogalai. Yumgi akoibagi areiba thabak makhai loishilaga manawbu hogdokpa changlai. Sanathoi masa paiduna. Sanathoi se nongale hogolo. Hogolo ba ichega singsuki mapo thirurasi. Iche ayam tumningi se hogolo se horen halaga amuk tumge sutum ngahak leiradine nungsana mapan thoropaka amta ngamur lao se. Sanathoi tanna hogolai aduga
Iche, ai chindi horen halaga senga ayam talleba. Haima, ho, lao lao. Machil manaw anido anak bachinga madaka khalai. Panawang la phawa kare adugo ngasidi singjugi mapot oi baya ba ta phangdre. Sana thoi wara duna. Ash, iche, chala siba. Pato oina chalurase. Kenjong oina he urase ba. Kenjongi singju suba se selyam tongdi. Madi kona na ba khangni aduna tawbani. Adugo asuwang na sukari. Lapu macha su amta laite. Kamai tawduino. Aidi chak su mu kana lame. Sana thoi. Nangi pukse hora bra kainom tawrida. Iche, aishu khalini. Mayam su chai. Adugo su adum lame. Sana thoi arapada phazaraba laphoi amun bacharong mapanduna leibadu ubada harauna. Iche, tu. Ada laphoi bali. Sana thoi harauna chensen ki aduga laphoi adubu hekna na bachin khatna ba kanna lakna re. Thoibi changsinduna. Iche hekise nang labusu phangdana. Thoibi thang aduna laphoi adu he. Sana thoi laphoi adu tap hekta hektuna chai aduga hairei. Aidi iche dawnu su wangdana. Haima, chinsu chengdana laphoi chasilabro nangbo. Aidi ne iche dawna yati thangde. Thoibi sana thoigi makok aduda kaksi hali aduga. Angang ni kaina haikraponi. Lao, thengkrani. Machil manaw patabna amuk lai. Khulgi nupa kharasu ayuki nusit chaba thorei machil manaw gi lafoi adu ubada. Alai sibu thoibi hui machil manaw natrane. Mani ne. Masigi machil manaw se ngankraponi. Lafoi su purei ne. Ai togi yung. Nupa aduna makhol khara kanna. Hai, sana thoe. Silao. Sana thoi machigi fisi da kanna pairei aduga. Iche, ai talli moina kaurei se. Kisum tawrida, lao. Ani duna laktana dum ina duna laibaduda amuksu. He, nakoi buna joina kaurise. Sila sasala. Ani do tanna changai, nupa duna thoibida. Lapo dobiro. Thoibi ki nepi. Nupa ado lafoya du yena duna chathoi aduga. Sikai deno. Amana mo haye. Fura lai oramni. Huran bayam haibini makoi machi manause. Thoibi nungaitana. Chingda palambani. Kariya, chingdagi. Amana mo hairei. Nakoi na chinda nause. Kulasi noina palene. Ching bange, chaba yaba kikino amta pan mangamdri. Pata pange, kenjong anawa mapawa chaba pangde. Nungairi ni noi ha. Sana thoina hairakli batu tabada khomlai. Noishu ngana chalaga hiu yadro. Noina thengai thengjaraga. Hey, hebatareng. Machin nga su khumbu sardan. Ase haiduna sana thoide khopang na thajille. Thoibi saurabna. Tamuja, angang da dumai tawbigana. Angang sina haisi chumdra. Mayam do wawa nokselai aduga. Hai. Masisu machin khumine. Akoi se yahau thengi siro. Ha. Najin anaudi ahing tumdre haine. Thoibi onsin bakana roi khanduna manawu makot samduna thuna lai. Mayam adu yingna duna lehawi aduga mujauna laurei. Hai. Kenjonga do khare hemuko. Sana thoina. Masigi mujaw haiba. Yumai chen bese. Aina haying chawraga mamaya se thugai khang. Aina he urasu nachele hobra na adum hangi. Hadakti shugum kumai khangni. Ani du thona chale. Pat yaurabada thoibina. Sana thoi iche se kenjong hilaki. Nang khunjelo ko thona chase. Thoibina kenjong ahekpadu kangphalda langkhalai. Sana thoina kanna khulli. Tanja aduda thoi henba laktuna. Sana thoi kenjong heiro. Auda thoi henba. Sana thoi majeda mon sinduna. Oi. Noi mase amulai he. Is oi kain. Dat angang na. Thoi henba changsin laglaba. Aisu hobigi. Thoi henba. Thoibina langkhalakba kenjong adu khunba yawi. Thoibi suwa ngang de usanada dumle. Thoi henba madi. Thoibi da ni yengliba sana thoina thoi henbada. Nupana bu nupina kenjong he khunba hongnabro. Namoi ni hiu chu chang. Thoi henba angang mana dumna hairapadu da ikai rap tawi aduga. Hoine. Aikoi sana thoina haiba chumine. Thoibi makhadagi mathanta. Aikoi sana thoi kain.
ꯃꯣꯏꯒꯤꯁꯤ ꯃꯉꯥꯏ ꯊꯣꯏꯍꯦꯟꯕ ꯃꯐꯤ ꯁꯦꯝꯅ ꯁꯦꯝꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯩ ꯍꯦꯛꯄꯤꯔꯒꯦ ꯅꯪ ꯀꯥꯔꯣ ꯂꯥꯛꯑꯣ ꯌꯥꯔꯅꯤꯌꯦ ꯇꯥ ꯊꯣꯏꯍꯦꯟꯕ ꯇꯥꯃꯨꯖꯥꯎꯅ ꯃꯥꯒꯤꯁꯨ ꯈꯔ ꯈꯥꯛꯑꯣꯅ ꯍꯥꯏ ꯑꯗꯨꯅ ꯁꯤꯅ ꯌꯥꯍꯜꯂꯒꯦ ꯀꯩꯅꯣ ꯃꯨꯖꯥꯎ ꯍꯥꯏꯕ ꯀꯥꯂꯤꯃꯨꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯛꯑꯝꯃꯣꯕ ꯃꯣꯏ ꯃꯄꯥꯒꯤ ꯃꯔꯝꯁꯤ ꯉꯥꯏꯔꯦꯅꯦ ꯀꯥꯔꯣ ꯂꯥꯛꯑꯣ ꯑꯩ ꯂꯣꯏ ꯍꯦꯛꯇꯠꯀꯦ ꯀꯩꯗꯧꯉꯣꯝꯒꯤ ꯌꯦꯡꯒꯦ ꯁꯅꯥꯊꯣꯏꯅ ꯃꯊꯛꯇꯒꯤ ꯇꯥ ꯊꯣꯏꯍꯦꯟꯕ ꯇꯜꯂꯤꯀꯣ ꯍꯧꯖꯤꯛ ꯈꯨꯄꯥꯛ ꯑꯃ ꯆꯥꯏ ꯀꯔꯤꯒꯤ ꯆꯤꯡꯗꯒꯤ ꯂꯐꯣꯏ ꯍꯦꯛꯄꯒꯤ ꯏꯁ ꯆꯤꯡꯗꯒꯤ ꯂꯐꯣꯏ ꯍꯦꯛꯄꯒꯤ ꯃꯥꯅ ꯐꯨꯔꯤꯕ ꯍꯟꯗꯛꯀ ꯐꯨꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯇꯧꯒꯦ ꯃꯃꯥꯏꯗꯣ ꯊꯨꯒꯥꯏꯒꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯅꯁꯨ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯊꯨꯒꯥꯏꯗꯣꯏꯅꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯋꯥꯁꯨ ꯉꯥꯡꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯈꯨꯜꯂꯤ ꯁꯅꯥꯊꯣꯏꯅ ꯈꯦꯟꯖꯣꯡ ꯈꯨꯟꯅ ꯈꯨꯟꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯀꯩꯅꯣ ꯉꯁꯥ ꯃꯈꯩꯗꯤ ꯆꯕꯦꯡ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯗꯥꯏꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯇꯨꯃꯤꯟꯅ ꯈꯨꯜꯂꯨ ꯁꯅꯥꯊꯣꯏꯒꯤ ꯃꯀꯣꯛꯇ ꯏꯜꯂꯤ ꯊꯣꯏꯍꯦꯟꯕꯅ ꯃꯈꯥꯗꯒꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯣꯏ ꯏꯆꯦꯁꯦ ꯑꯩꯗꯤ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕ ꯈꯜꯂꯨꯏꯅꯤꯅꯦ ꯊꯣꯛꯄꯅꯦ ꯊꯣꯛꯄꯅꯦ ꯇꯥ ꯊꯣꯏꯍꯦꯟꯕ ꯂꯩꯕꯒꯤ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤꯅꯦ ꯊꯣꯏꯕꯤ ꯊꯣꯏꯍꯦꯟꯕꯗ ꯌꯥꯔꯅꯤꯌꯦ ꯌꯥꯝ ꯌꯥꯝꯃꯦ ꯄꯠꯈꯤꯕꯅ ꯂꯣꯏꯅ ꯍꯟꯕ ꯇꯥꯔꯦ ꯀꯥꯔꯣ ꯌꯥꯔꯦ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯅꯤꯌꯦ ꯊꯣꯏꯕꯤ ꯊꯨꯅ ꯈꯨꯟꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ ꯁꯅꯥꯊꯣꯏꯗꯤ ꯂꯩꯍꯧꯏ ꯊꯣꯏꯍꯦꯟꯕ ꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯗꯨꯅ ꯀꯩꯅꯣ ꯇꯞꯅ ꯆꯠꯃꯤꯟꯅꯁꯤ ꯈꯦꯟꯖꯣꯡꯁꯨ ꯍꯦꯛꯄꯤꯔꯒ ꯁꯅꯥꯊꯣꯏꯒ ꯂꯥꯛꯃꯤꯟꯅꯩꯗꯨꯗꯤ ꯁꯅꯥꯊꯣꯏ ꯅꯣꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯇꯥꯅꯣ ꯀꯩꯅꯣ ꯁꯅꯥꯊꯣꯏ ꯃꯇꯦꯛ ꯃꯄꯥ ꯆꯥꯗꯅ ꯁꯨꯝꯕꯗꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯩ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯆꯤꯡꯗ ꯄꯥꯠꯇ ꯆꯠꯇꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯪꯂꯛꯄ ꯑꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯧꯗꯨꯅ ꯌꯣꯟꯗꯨꯅ ꯄꯨꯛꯆꯥꯛ ꯄꯨꯅꯔꯤ ꯃꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯒꯤ ꯑꯁꯥ ꯍꯥꯏꯕꯕꯨ ꯑꯇꯣꯞꯄ ꯑꯃ ꯑꯃꯨꯛ ꯈꯜꯂꯨꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯇꯣꯔꯣ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯉꯥꯡꯗꯨꯅ ꯊꯣꯏꯕꯤꯅ ꯇꯣꯔꯣꯗ ꯏꯅꯝꯃ ꯍꯟꯗꯤ ꯍꯜꯂꯛꯑꯕꯣꯏꯔꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯁꯥ ꯁꯥꯗꯅ ꯆꯠꯂꯨꯔꯤꯕ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯁꯅꯥꯊꯣꯏ ꯊꯣꯏꯍꯦꯟꯕ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯕꯤꯅ ꯏꯅꯝꯃ ꯈꯦꯟꯖꯣꯡ ꯍꯦꯛꯎꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯅꯣ ꯏꯅꯝꯃ ꯑꯩ ꯑꯊꯨꯕꯗ ꯏꯟꯈꯠꯂꯛꯅꯕ ꯍꯣꯠꯅꯔꯒꯦ ꯏꯃꯨꯡꯒꯤꯁꯨ ꯄꯨꯕꯁꯤꯗ ꯐꯔꯛ ꯑꯃ ꯇꯥꯗꯨꯅ ꯇꯧꯕꯅꯤ ꯍꯩꯈ꯭ꯔꯦꯗ ꯀꯣ ꯍꯩꯈ꯭ꯔꯦ ꯅꯃꯥ ꯑꯁꯤꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯅꯃꯥꯁꯨ ꯑꯗꯨꯝꯅ ꯇꯧꯔꯒ ꯁꯦꯜꯗꯨ ꯂꯧꯈꯤꯕꯅꯤ ꯅꯃꯥꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ ꯊꯣꯏꯕꯤ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯣꯔꯣ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯅꯃꯥꯗꯨꯅ ꯁꯤꯗ ꯁꯥꯟꯅꯕꯗꯨꯗ ꯄꯤꯈꯤꯕꯅꯤ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯟꯗꯣꯏꯗꯤ ꯂꯥꯏꯔꯗꯅ ꯁꯦꯂꯦ ꯐꯥꯎꯕ ꯄꯤꯔꯛꯇꯦꯅꯤ ꯏꯕꯦꯝꯃ ꯍꯥꯏꯔꯤꯁꯤꯅꯤ ꯉꯥꯏꯕ ꯌꯥꯕꯁꯨ ꯉꯥꯏꯔꯦ ꯍꯟꯗꯛꯇꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦꯛ ꯄꯤꯗꯕꯗꯅꯦ ꯏꯪꯈꯣꯜ ꯑꯁꯦ ꯃꯤꯡ ꯑꯣꯟꯁꯤꯟꯒꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯕ ꯄꯤꯡ ꯂꯥꯎꯏ ꯆꯠꯀꯦ ꯇꯧꯏ ꯁꯅꯥꯊꯣꯏꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯈꯨꯠ ꯐꯥꯏ ꯑꯗꯨꯒ ꯀꯞꯇꯨꯅ ꯇꯥ ꯊꯣꯏꯍꯦꯟꯕ ꯃꯣꯏꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯣꯟꯕꯅꯦ ꯑꯗꯨꯒꯤꯅꯤ ꯊꯣꯏꯍꯦꯟꯕ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏꯕꯤ ꯃꯥꯁꯨ ꯁꯦꯜ ꯈꯔꯗꯨꯒꯤ ꯏꯪꯈꯣꯜ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯏꯅꯝꯃ ꯑꯩꯁꯨ ꯁꯨꯄꯤ ꯄꯤꯗꯕꯗꯤ ꯅꯠꯇꯦ ꯈꯤꯇ ꯑꯣꯏꯔꯁꯨ ꯑꯉꯝꯕ ꯏꯟꯈꯠꯂꯤ ꯀꯔꯤ ꯅꯪꯅ ꯏꯟꯈꯠꯂꯨꯗꯨꯅꯤꯅꯦ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯗꯦ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯏꯟꯈꯠꯄꯗꯤ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ ꯍꯩꯃ ꯃꯆꯤꯟ ꯑꯁꯤ ꯈꯨꯝꯃꯤꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯔꯤꯕ ꯈꯦꯟꯖꯣꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯆꯈꯥꯏ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯁꯨꯝ ꯁꯥꯎꯍꯟꯕꯅꯦꯕ ꯁꯣꯏꯔꯦ ꯈꯪꯉꯗꯤ ꯅꯆꯤꯟꯗꯨ ꯈꯨꯝꯗꯕꯤꯗ ꯂꯩꯕ ꯍꯩꯇ꯭ꯔꯣ ꯐꯔꯦꯅꯤ ꯍꯧꯖꯤꯛꯇꯤ ꯇꯣꯔꯣ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯆꯈꯥꯏꯔꯤꯕ ꯈꯦꯟꯖꯣꯡ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯜꯂꯛꯏ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯈꯨꯟꯕ ꯌꯥꯎꯔꯛꯏ ꯊꯣꯏꯕꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ ꯆꯥꯏꯔꯤꯕ ꯈꯦꯟꯖꯣꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯁꯅꯥꯊꯣꯏ ꯈꯦꯟꯖꯣꯡ ꯑꯗꯨ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯁꯅꯥꯊꯣꯏ ꯁꯦ ꯆꯪꯉꯨ ꯅꯆꯦꯗꯣ ꯊꯦꯝꯕꯤꯔꯨ ꯆꯣ ꯁꯅꯥꯊꯣꯏ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯆꯪꯉꯨ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯊꯣꯏꯍꯦꯟꯕ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯀꯞꯄ ꯌꯥꯕ ꯀꯞꯂꯤ ꯁꯅꯥꯊꯣꯏ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯆꯦꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯇꯣꯛꯑꯣ ꯀꯣꯛ ꯆꯤꯛꯀꯅꯤꯌꯦ ꯊꯣꯏꯕꯤ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯀꯞꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ರೆ ꯊꯣꯏꯕꯤ ꯃꯅꯥꯎꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯁꯅꯥꯊꯣꯏ ꯃꯆꯥ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯆꯦꯒꯤ ꯃꯄꯤ ꯑꯗꯨꯕꯨꯗꯤ ꯌꯦꯡꯕ ꯉꯝꯖꯗꯦ ꯁꯅꯥꯊꯣꯏꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯕ ꯃꯇꯨꯡꯗ ꯁꯅꯥꯊꯣꯏꯅ ꯃꯆꯦꯗ ꯏꯆꯦ ꯍꯣꯔꯦꯟꯒꯤ ꯕꯣꯔꯥ ꯍꯧꯔꯁꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ
ꯅꯨꯃꯤꯗꯥꯡ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜ ꯑꯝꯇ ꯂꯩꯔꯔꯣꯏꯌꯦ꯫ ꯊꯣꯏꯕꯤ ꯈꯜꯂꯨꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯊꯣꯏꯕꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯅꯥꯎꯗ "ꯁꯅꯥꯊꯣꯏ, ꯁꯦ ꯅꯪ ꯏꯔꯣꯟꯕꯁꯦ ꯇꯛꯈꯥꯏꯔꯛꯑꯣ, ꯏꯆꯦ ꯕꯣꯔꯥ ꯍꯧꯔꯛꯀꯦ, ꯊꯥꯎꯁꯦ ꯁꯥꯔꯤ." "ꯑꯁ ꯏꯆꯦ, ꯁꯤꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧ ꯌꯥꯕꯗꯨꯕꯨ." "ꯍꯣꯔꯦꯟ ꯁꯤꯡꯁꯦ ꯑꯃꯨꯛ ꯊꯥꯒꯠꯅꯔꯅꯤꯅ ꯇꯧꯕꯅꯤ, ꯁꯦ ꯀꯨꯏꯔꯣꯏꯌꯦ." ꯁꯅꯥꯊꯣꯏ ꯃꯆꯦꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯤ꯫ ꯊꯣꯏꯕꯤ ꯍꯣꯔꯦꯟ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯩꯁꯥ ꯃꯔꯛ ꯑꯗꯨꯗ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯕꯣꯔꯥ ꯀꯟꯅ ꯍꯧꯕ ꯂꯥꯛꯅꯔꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯕꯣꯔꯥ ꯁꯤꯡꯖꯨ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯣꯟꯕ ꯍꯧꯔꯛꯏ꯫ ꯒꯣꯄꯥꯜ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗ "ꯏꯇꯥꯎ, ꯅꯍꯥꯟꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯏꯅꯦ." "ꯀꯔꯝꯕ ꯁꯤꯡꯖꯨꯅꯣ ꯍꯥꯏꯁꯦ?" "ꯑꯁ, ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯆꯥꯔꯛꯄꯗꯣ." "ꯍꯣꯏꯅꯦ, ꯌꯥꯝ ꯍꯥꯎꯈꯤꯕꯅꯤ." "ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯁꯛꯇꯨꯝ ꯌꯦꯡꯅꯤꯡꯉꯛꯏꯌꯦ." "ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯅꯨꯄꯤ ꯄꯟꯕ ꯌꯥꯗꯕꯤꯗꯣ? ꯍꯦꯔꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩ ꯄꯥꯝꯃꯤꯗꯤ ꯍꯥꯏꯗꯦꯗꯅ, ꯎꯕ ꯐꯥꯎꯕ ꯎꯗ꯭ꯔꯤ. ꯁꯤꯡꯖꯨꯗꯣ ꯍꯥꯎꯃꯟꯕꯗꯨꯗ ꯃꯁꯛ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯩ ꯋꯥꯅꯤ." "ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯠꯇꯣꯏꯗꯤ ꯀꯣꯛ ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯤꯕꯅꯤ." "ꯑꯗꯨꯅꯦꯕ, ꯂꯥꯛꯑꯣ." "ꯆꯥꯅꯤꯡꯅꯤ. ꯃꯊꯤꯕꯣꯡꯗ ꯂꯥꯏꯆꯨꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯍꯥꯏꯔꯤꯁꯤꯅꯤ." ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯂꯥꯛꯏ꯫ ꯒꯣꯄꯥꯜ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯞ ꯆꯥꯕ ꯈꯪꯗꯕ ꯑꯣꯏꯕꯅ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ "ꯑꯁ, ꯀꯗꯣꯝꯗ ꯑꯣꯏꯔꯖꯥꯠꯅꯣ? ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯍꯪꯉꯨꯁꯤꯔꯣ?" "ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯑꯩꯈꯣꯏ ꯆꯦꯗꯒ ꯑꯗꯨ ꯍꯪꯉꯨꯔꯗꯤ ꯈꯣꯟꯊꯤ ꯑꯃꯨꯛ ꯆꯥꯔꯛꯀꯅꯤ." "ꯑꯦ, ꯀꯩꯗꯧ ꯉꯥꯡꯗꯣꯏꯅꯣ ꯑꯗꯨꯕꯣ? ꯑꯁ, ꯅꯪ ꯈꯪꯗꯕ ꯋꯥꯅꯦꯃꯦ, ꯑꯩꯈꯣꯏ ꯆꯦꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯄ ꯐꯥꯎꯕ ꯂꯥꯛꯀꯅꯨ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯏꯕꯥꯏ ꯐꯥꯎ ꯌꯨꯝꯗ ꯄꯨꯔꯛꯑꯅꯤꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕꯅꯤ. ꯑꯁ, ꯖꯥꯠ ꯖꯥꯠ ꯌꯥꯝ ꯍꯥꯏꯗ. ꯑꯐ ꯅꯨꯡꯉꯥꯏ ꯑꯝꯇ ꯍꯥꯏꯗꯦꯕ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ." "ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯤꯔꯨꯔꯁꯦ." ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯂꯥꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯁꯤꯡꯖු ꯃꯌꯣꯝ ꯑꯃ ꯌꯣꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯤꯡꯖꯨꯁꯦ ꯀꯥꯏꯗꯩꯅꯣ?" ꯑꯉꯥꯡ ꯑꯗꯨ ꯉꯛꯅ ꯁꯤꯡꯖු ꯃꯌꯣꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ "ꯁꯤꯔꯣ? ꯁꯤ ꯀꯥꯏꯗꯩꯅꯣ?" ꯒꯣꯄꯥꯜꯒꯤ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯇꯨꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯇꯨ, ꯑꯥꯗ ꯏꯆꯦ ꯊꯣꯏꯕꯤꯗꯒꯤ." "ꯀꯔꯤ? ꯊꯣꯏꯕꯤ ꯍꯥꯏꯕ?" ꯑꯉꯥꯡ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯒꯣꯄꯥꯜ ꯍꯔꯥꯎꯅ "ꯂꯥꯛꯑꯣꯍꯦ, ꯆꯠꯂꯁꯦ." "ꯑꯣꯏꯔꯝꯃꯅꯤ, ꯁꯣꯏꯗ꯭ꯔꯦꯁꯦ." ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯇꯝꯅ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯂꯦꯡꯖꯨꯝ ꯌꯧꯅ ꯋꯥꯏ ꯋꯥꯏ ꯂꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯁꯤꯡꯖꯨꯁꯨ ꯀꯟꯅ ꯇꯝꯃꯤ꯫ ꯃꯈꯨꯠ ꯌꯦꯠꯅ ꯁꯤꯡꯖꯨ ꯇꯣꯠꯂꯤ, ꯅꯣꯏ, ꯑꯗꯨꯒ ꯇꯅꯧꯔꯕ ꯃꯁꯥ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯥ ꯃꯉꯣꯟꯗ ꯌꯩꯔꯛꯄꯗ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯊꯣꯏꯍꯦꯟꯕ ꯁꯅꯥꯊꯣꯏꯗ ꯌꯦꯡꯂꯒ "ꯁꯅꯥꯊꯣꯏ, ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯦ?" "ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ ꯇꯥꯊꯣꯏꯍꯦꯟꯕ." "ꯇꯥꯊꯣꯏꯍꯦꯟꯕꯗꯤ?" "ꯑꯩꯈꯣꯏꯗꯤ ꯄꯥꯕꯅ ꯐꯥꯝꯗꯒꯤꯅꯦ ꯄꯣꯔꯣꯝ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯑꯦ, ꯑꯗꯨꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯉꯦ." ꯁꯅꯥꯊꯣꯏ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯇꯤꯟ ꯌꯣꯠꯂꯒ "ꯑꯁ, ꯑꯗꯨꯗꯤ ꯍꯥꯎꯔꯝꯅꯤꯍꯦ." ꯊꯣꯏꯕꯤ ꯃꯥꯁꯨ ꯋꯥꯗꯤ ꯈꯨꯝꯗ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯟꯇ ꯃꯇꯤꯟ ꯌꯣꯠꯂꯤ꯫ "ꯅꯪꯕꯨ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯣ?" "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯉꯥꯕꯨ ꯆꯥꯅꯤꯡꯕ꯭ꯔꯥꯅꯤ." ꯊꯣꯏꯍꯦꯟꯕ ꯅꯣꯛꯏ꯫ ꯃꯈꯥ ꯇꯥꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯆꯦꯅ ꯉꯥ ꯊꯣꯡꯕꯒ ꯁꯨꯛꯄꯤ ꯄꯤꯖꯗꯕ꯭ꯔꯥ?" "ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯤꯛꯈ꯭ꯔꯖꯥꯠꯅꯤ." ꯊꯣꯏꯕꯤ ꯁꯤꯡꯖꯨ ꯑꯗꯨ ꯄꯤꯗꯨꯅ "ꯙꯠ, ꯑꯩꯕꯨ ꯂꯤꯛꯏ ꯀꯥꯏꯅ. ꯂꯤꯛꯏꯗꯨꯗꯤ ꯅꯣꯡꯃꯇ ꯉꯥ ꯄꯤꯖꯕ꯭ꯔꯥ? ꯉꯔꯥꯡꯁꯨ ꯆꯥꯏꯗꯨꯗꯤ." "ꯀꯔꯤ? ꯉꯔꯥꯡ ꯁꯧꯒꯤ ꯊꯣꯡꯉꯤꯗꯨꯗꯤ." ꯊꯣꯏꯕꯤ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯒꯣꯄꯥꯜ ꯃꯈꯣꯏꯁꯨ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯝꯕꯗꯨ ꯍꯟꯖꯤꯜꯂꯤ꯫ ꯒꯣꯄꯥꯜ ꯊꯣꯏꯕꯤ ꯎꯕꯗ "ꯍꯥꯏ ꯍꯥꯏ, ꯁꯤꯗꯤ ꯐꯖꯩꯍꯦ." ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯐꯖꯗ꯭ꯔꯅꯤ ꯏꯇꯥꯎ ꯃꯌꯥꯝ? ꯑꯩꯅ ꯍꯥꯏꯖꯤꯜꯂꯤꯔꯣ ꯁꯤꯕꯣ? ꯑꯩꯒꯤ ꯃꯤꯠꯅꯔꯥꯕ ꯁꯤꯕꯣ?" ꯒꯣꯄꯥꯜ ꯊꯣꯏꯕꯤꯗ ꯄꯥꯛꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯀꯔꯤ ꯂꯧꯕꯤꯒꯗꯕꯅꯣ?" ꯅꯨꯄꯥ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯁꯦꯒꯥꯏꯔꯕ ꯐꯛ ꯑꯗꯨꯗ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯀꯣꯝꯄꯥꯛꯁꯤꯡ ꯑꯗꯨ ꯍꯥꯏꯒꯠ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ "ꯀꯔꯤ ꯀꯔꯤꯕꯨ ꯌꯥꯎꯕꯒꯤꯅꯦ?" ꯑꯔꯩꯕ ꯃꯈꯩ ꯌꯦꯡꯂꯒ "ꯁꯤꯗꯤ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦꯅ." ꯒꯣꯄꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯏꯇꯥꯎ, ꯁꯤꯗꯤ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦ, ꯕꯣꯔꯥ ꯑꯀꯥꯕ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ." ꯒꯣꯄꯥꯜ ꯊꯣꯏꯍꯦꯟꯕꯅ ꯃꯃꯤꯠ ꯑꯗꯨ ꯁꯪꯗꯣꯛꯇꯨꯅ ꯁꯥꯎꯅ ꯌꯦꯡꯂꯝꯕꯗꯨꯗ ꯅꯣꯛꯁꯤꯟꯅꯩ꯫ ꯑꯗꯨꯒ "ꯑꯦ, ꯀꯩꯕꯨ ꯆꯥꯅꯤꯒꯦ? ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄꯅꯤꯅ ꯁꯤꯡꯖꯨꯗꯨ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ." "ꯏꯕꯦꯝꯃ ꯊꯣꯏꯕꯤ,
ꯁꯤꯡꯖꯨꯁꯤ ꯑꯣꯏꯅ ꯑꯔꯩꯕ ꯄꯤꯔꯛꯎ ꯃꯆꯦꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯊꯣꯏꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯤꯡꯒ ꯈꯪꯉꯝꯃꯤꯅ ꯊꯣꯏꯍꯦꯟꯕ ꯁꯅꯥꯊꯣꯏꯗ ꯁꯅꯥꯊꯣꯏ ꯃꯁꯤ ꯐꯨꯗꯠꯁꯤꯔꯥ ꯉꯥꯏꯈꯣꯗ ꯇꯧꯕꯤꯔꯣꯏꯁꯤ ꯁꯅꯥꯊꯣꯏ ꯑꯉꯥꯡ ꯅꯠꯇꯅ ꯊꯣꯏꯍꯦꯟꯕ ꯂꯩꯕꯗꯨꯗ ꯊꯧꯅꯥ ꯐꯔꯛꯏ ꯊꯣꯏꯕꯤꯅ ꯁꯤꯡꯖꯨꯗꯨ ꯇꯝꯅ ꯇꯝꯅ ꯁꯤꯡꯖꯨꯁꯦ ꯇꯣꯠꯆꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯒꯣꯄꯥꯜ ꯍꯔꯥꯎꯅ ꯇꯣꯠꯂꯧ ꯀꯩꯅꯣ ꯐꯖꯈ꯭ꯔꯕ ꯇꯅꯧ ꯇꯅꯧꯔꯕ ꯅꯈꯨꯠ ꯑꯗꯨꯅ ꯇꯣꯠꯈꯥꯏꯕ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯊꯔꯒꯦꯅ ꯌꯥꯝ ꯂꯥꯞꯅ ꯑꯥꯗꯒꯤꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯌꯥꯝꯗꯨꯁꯨ ꯒꯣꯄꯥꯜꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯊꯣꯏꯍꯦꯟꯕ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯥꯎꯅꯤꯡꯕꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯛꯈꯣꯝ ꯆꯥꯛꯈꯣꯝ ꯅꯝꯁꯤꯜꯂꯤ ꯁꯅꯥꯊꯣꯏ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤ ꯁꯤꯡꯖꯨ ꯑꯗꯨ ꯊꯝꯅꯥ ꯃꯅꯥ ꯑꯄꯥꯛꯄ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯤꯔꯛꯏ ꯒꯣꯄꯥꯜ ꯁꯤꯡꯖꯨ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯂꯥꯎꯍꯦ ꯍꯦꯛꯇ ꯐꯨꯗꯔꯁꯤ ꯁꯅꯥꯊꯣꯏꯅ ꯒꯣꯄꯥꯜꯗ ꯁꯛꯇꯥꯁꯤꯒ ꯇꯨꯠ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯅꯞꯁꯤꯒ ꯊꯣꯏꯍꯦꯟꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯗ ꯐꯝꯖꯔꯛꯀꯦ ꯈꯤꯇ ꯂꯩꯁꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯊꯣꯏꯍꯦꯟꯕ ꯈꯔ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯤ ꯒꯣꯄꯥꯜꯅ ꯁꯤꯡꯖꯨꯗꯣ ꯆꯥꯔꯒ ꯍꯥꯎꯏꯅꯦ ꯁꯤꯁꯨ ꯑꯗꯣ ꯅꯍꯥꯟꯒꯤꯗꯨꯒ ꯃꯍꯥꯎ ꯃꯥꯟꯅꯗꯦ ꯃꯁꯤꯗꯅꯤꯅꯦ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯁꯦꯒꯥꯛ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯁꯦ ꯍꯥꯎꯋꯦ ꯇꯁꯦꯡꯅ ꯊꯣꯏꯕꯤꯕꯨ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯗꯨꯒꯤ ꯁꯤꯡꯖꯨ ꯑꯗꯨꯅ ꯌꯨꯝ ꯄꯨꯔꯛꯂꯤꯕꯅꯤ ꯃꯅꯥꯎꯕꯨ ꯀꯅꯥ ꯑꯃꯗꯒꯤ ꯆꯦꯡ ꯃꯔꯨ ꯑꯃ ꯍꯪꯗꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯌꯣꯛꯂꯛꯂꯤꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯃꯥꯟꯅꯔꯅꯤꯒꯦ ꯅꯍꯥꯟꯒꯤꯗꯨꯅ ꯂꯐꯨ ꯁꯤꯅ ꯂꯐꯨꯁꯨ ꯅꯠꯇꯦ ꯒꯣꯄꯥꯜ ꯁꯤꯁꯤ ꯆꯤꯡꯈꯠꯂꯒ ꯑꯩꯗꯤ ꯁꯤꯁꯨ ꯍꯥꯎꯋꯦꯍꯦ ꯊꯣꯏꯕꯤꯅꯕꯨ ꯇꯧꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯔꯦ ꯁꯤꯡꯖꯨꯗꯨ ꯌꯥꯝ ꯌꯥꯝꯃꯦ ꯃꯈꯣꯏꯅ ꯉꯥꯡꯕꯒꯤ ꯃꯇꯝꯒ ꯂꯧꯕꯗꯨꯗ ꯂꯥ ꯑꯗꯨ ꯁꯦꯒꯥꯏꯔꯦ ꯅꯨꯄꯥ ꯑꯃꯅ ꯏꯍꯦ ꯂꯥ ꯑꯁꯤꯗꯤ ꯁꯦꯒꯥꯏꯔꯤꯅꯤ ꯏꯕꯦꯝꯃ ꯅꯣꯏꯒꯤꯁꯤꯕꯨ ꯄ꯭ꯂꯦꯠꯀꯨꯝꯕꯒ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯤꯌꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯂꯦꯠꯇ ꯍꯥꯞꯅꯗꯦ ꯒꯣꯄꯥꯜ ꯊꯣꯏꯍꯦꯟꯕꯅ ꯆꯥꯔꯤꯕꯗꯨꯅ ꯄꯨꯈꯝ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏꯗꯤ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯂꯣꯏꯕꯗꯤ ꯂꯣꯏꯔꯕꯅꯤ ꯒꯣꯄꯥꯜ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯊꯣꯏꯍꯦꯟꯕꯒꯤ ꯄ꯭ꯂꯦꯠ ꯑꯗꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯗꯨ ꯊꯥꯡꯒꯠꯂꯤ ꯊꯣꯏꯍꯦꯟꯕ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯏꯗꯣ ꯒꯣꯄꯥꯜ ꯍꯣꯏ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟ ꯆꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯁꯅꯥꯊꯣꯏ ꯈꯟꯅꯔꯛꯑꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯏꯆꯦ ꯄꯣꯠ ꯂꯣꯏꯁꯤꯜꯂꯁꯤ ꯉꯥꯏꯈꯣ ꯒꯣꯄꯥꯜ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯥꯕ ꯂꯣꯏꯔꯕꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯁꯦ ꯁꯦꯒꯥꯏꯕꯗꯨꯗ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯣꯔꯣꯛ ꯁꯥꯔꯗꯨꯅ ꯑꯁ ꯀꯩꯀꯥꯟꯗꯕꯗ ꯊꯑꯣꯏꯅ ꯑꯗꯨꯒꯤꯕꯨ ꯃꯣꯔꯣꯛꯅ ꯃꯣꯔꯣꯛ ꯁꯥꯕꯅꯤ ꯉꯥꯡꯅ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯕꯣꯔꯥ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯏ ꯃꯗꯨ ꯎꯕꯗ ꯍꯦꯟꯅ ꯊꯣꯏꯍꯦꯟꯕ ꯏ ꯀꯥꯔꯛꯏ ꯊꯣꯏꯍꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯥꯏ ꯒꯣꯄꯥꯜ ꯉꯛꯅ ꯑꯌꯥ ꯀꯥꯎꯒ꯭ꯔꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯍꯦꯟꯕꯗ ꯆꯣꯡꯁꯤꯜꯂꯤ ꯃꯌꯥꯝ ꯑꯗꯨ ꯐꯨꯅꯔꯛꯏ ꯊꯣꯏꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯈꯥꯝꯇꯣꯛꯏ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯍꯦꯟꯕꯕꯨ ꯑꯣꯝꯁꯤꯟꯗꯨꯅ ꯐꯨꯔꯤ ꯁꯅꯥꯊꯣꯏ ꯒꯣꯄꯥꯜꯕꯨ ꯆꯤꯡꯊꯣꯛꯏ ꯁꯅꯥꯊꯣꯏꯅ ꯊꯥꯗꯣꯛꯑꯣ ꯒꯣꯄꯥꯜ ꯀꯟꯅ ꯊꯣꯏꯍꯦꯟꯕꯕꯨ ꯅꯝꯁꯤꯜꯂꯤ ꯁꯅꯥꯊꯣꯏꯅ ꯅꯪ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥꯊꯣꯏꯅ ꯃꯅꯞ ꯁꯤꯠꯆꯤꯟꯗꯨꯅ ꯒꯣꯄꯥꯜꯗ ꯇꯩꯁꯤꯜꯂꯤ ꯒꯣꯄꯥꯜꯗꯤ ꯁꯅꯥꯊꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯈꯪꯕ ꯅꯠꯇꯦ ꯐꯨꯅꯕꯗꯨ ꯁꯨꯡꯍꯟꯍꯟꯗꯕ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛꯀꯁꯨ ꯅꯪ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯀꯟꯅ ꯆꯤꯛꯂꯛꯏ ꯒꯣꯄꯥꯜ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯁꯅꯥꯊꯣꯏ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯈꯔ ꯆꯦꯟꯊꯣꯛꯑꯒ ꯑꯩꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗ꯭ꯔꯥ ꯒꯣꯄꯥꯜ ꯃꯈꯨꯠꯇꯨ ꯏ ꯊꯣꯛꯂꯦ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯕꯗꯨ ꯈꯥꯝꯗꯣꯛꯅꯩ ꯇꯣꯔꯣ ꯊꯣꯡꯒꯥꯜꯗ ꯀ꯭ꯋꯥ ꯆꯥꯗꯨꯅ ꯂꯩ ꯃꯌꯥꯝꯅ ꯍꯩ ꯃꯤ ꯈꯠꯅꯔ ꯃꯥꯜꯂꯤꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅꯈꯔ ꯑꯃ ꯆꯦꯟꯁꯤꯜꯂꯤ ꯈꯔ ꯑꯃꯅ ꯍꯩ ꯅꯣꯏꯕꯨ ꯂꯥꯎꯅꯦꯍꯦ ꯊꯣꯏꯕꯤꯒꯤ ꯄꯣꯛꯐꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯅꯣꯏꯕꯣ ꯇꯣꯔꯣ ꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯄꯤꯠ ꯂꯥꯎꯅ ꯑꯣꯠꯊꯣꯛꯏ ꯑꯗꯨꯒ ꯈꯠꯀꯤ ꯈꯠꯅꯁꯠꯁꯅꯨꯗ ꯈꯔꯁꯨ ꯈꯤꯠ ꯍꯦꯟꯃꯜꯂꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯂꯥꯏꯃ ꯎꯅꯤꯡꯗꯦ ꯀꯕꯣꯛꯂꯩ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯥꯝꯇꯣꯔꯛꯏ ꯀꯕꯣꯛꯂꯩꯁꯨ ꯊꯣꯏꯍꯦꯟꯕꯗ ꯊꯣꯏꯍꯦꯟꯕ ꯌꯥꯔꯦ ꯇꯣꯛꯑꯣꯅꯦ ꯅꯣꯏꯕꯣ ꯁꯤꯕ ꯇꯥꯔꯦ ꯀꯕꯣꯛꯂꯩꯁꯨ ꯊꯣꯏꯍꯦꯟꯕꯕꯨ ꯀꯟꯅ ꯆꯤꯡꯊꯣꯛꯏ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯂꯥꯎꯅꯦꯍꯦ ꯂꯥꯛꯑꯣ ꯁꯤꯕ ꯇꯥꯔꯦ ꯂꯥꯎꯅꯦ ꯅꯣꯏꯕꯣ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯇꯥ ꯊꯣꯏꯍꯦꯟꯕ ꯊꯣꯛꯄꯤꯔꯣ ꯌꯥꯔꯦ ꯊꯣꯏꯍꯦꯟꯕ ꯀꯟꯅ ꯆꯞꯂꯝꯕ ꯒꯣꯄꯥꯜꯒꯤ ꯃꯉꯛꯁꯝꯗꯨ ꯊꯥꯗꯣꯔꯛꯏ ꯃꯌꯥꯝꯗꯨꯅ ꯈꯥꯝꯇꯣꯛꯇꯨꯅ ꯈꯠꯅꯕꯗꯨ ꯂꯦꯞꯂꯦ ꯀꯕꯣꯛꯂꯩꯁꯨ ꯒꯣꯄꯥꯜꯗ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ
ꯆꯠꯍꯧꯔꯣ ꯅꯈꯣꯏ ꯒꯣꯄꯥꯜ ꯁꯥꯎꯅ ꯃꯆꯤꯟꯗꯒꯤ ꯏ ꯑꯗꯨ ꯁꯤꯠꯇꯣꯛꯇꯨꯅ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯊꯣꯏꯍꯦꯟꯕ ꯆꯦꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯐꯨꯒꯦ ꯇꯧꯏ ꯊꯣꯏꯕꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯟꯗꯦ ꯑꯝꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩꯈꯣꯏꯗꯤ ꯑꯥꯗꯒꯤꯅꯤ ꯅꯣꯏꯅ ꯈꯪꯉꯣꯏ ꯃꯁꯤꯒꯤ ꯂꯋꯥꯏ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯁꯤꯡꯖꯨꯁꯤ ꯆꯥꯕꯤꯕ ꯂꯥꯛꯄꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯊꯪ ꯂꯥꯛꯄꯗ ꯂꯣꯏꯁꯤꯟꯒꯦ ꯌꯦꯡꯉꯨ ꯅꯨꯄꯥ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯄꯥꯛ ꯑꯗꯨꯒꯤ ꯃꯅꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯁ ꯑꯌꯣ ꯑꯁ ꯇꯦ ꯁꯤꯔꯦ ꯒꯣꯄꯥꯜ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇ꯭ꯔꯤꯕꯣ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯩꯍꯧꯔꯣꯏ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯅꯨꯄꯥꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯡꯗꯕ ꯍꯧꯅꯗꯦ ꯒꯣꯄꯥꯜꯅ ꯃꯌꯥꯝꯗꯨꯗ ꯂꯋꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯅ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕꯁꯤꯕꯣ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯪꯕꯨ ꯃꯈꯣꯏ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯅꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯊꯣꯏꯍꯦꯟꯕ ꯃꯥꯁꯨ ꯈꯔ ꯁꯣꯛꯂꯦ ꯀꯕꯣꯛ ꯂꯩꯅ ꯍꯩꯃꯥ ꯁꯤꯗꯤ ꯏ ꯊꯣꯛꯑꯦꯅ ꯊꯣꯏꯕꯤ ꯆꯪꯉꯣ ꯑꯝꯇ ꯆꯥꯝꯊꯣꯛꯆꯅꯤ ꯅꯪꯕꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯨꯈꯤꯁꯦ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯁꯅꯥꯊꯣꯏꯅ ꯇꯥ ꯊꯣꯏꯍꯦꯟꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯪꯉꯨꯈꯤꯁꯦ ꯁꯨꯃꯥꯏꯅ ꯆꯠꯂꯗꯤ ꯃꯥꯃꯅ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤꯌꯦ ꯆꯪꯉꯣ ꯃꯥꯃꯅ ꯁꯣꯏꯗꯅ ꯉꯥꯡꯕ ꯇꯥꯔꯦ ꯆꯥꯝꯊꯣꯛꯑꯒꯅꯦ ꯇꯞꯅ ꯆꯪꯉꯨ ꯊꯣꯏꯍꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯥꯏꯅꯔꯦ ꯈꯔ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯩ ꯈꯔ ꯑꯃꯅ ꯐꯅ ꯍꯥꯏꯕꯤ ꯒꯣꯄꯥꯜ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯃꯈꯣꯡ ꯁꯦꯛꯄ ꯌꯥꯎ ꯃꯈꯣꯡ ꯁꯣꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯁꯦꯛꯇꯨꯅ ꯂꯥꯛꯏ ꯒꯣꯄꯥꯜ ꯃꯥꯗꯤ ꯁꯅꯥꯊꯣꯏꯅ ꯆꯤꯛꯂꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯅꯥꯔꯦ ꯍꯨ ꯀꯥꯔꯦ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯇꯣꯔꯣ ꯒꯣꯄꯥꯜ ꯈꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯩꯃꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯒꯣꯄꯥꯜꯅꯤꯅ ꯀꯔꯝ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯗꯤ ꯇꯣꯔꯣ ꯄꯥꯀꯠꯅ ꯆꯦꯟꯁꯤꯜꯂꯤ ꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯑꯣꯊꯣꯛꯅ ꯑꯗꯨꯒ ꯒꯣꯄꯥꯜ ꯅꯪꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥ ꯅꯠꯇꯦ ꯈꯟꯅꯔꯤꯕꯗꯨꯕꯨ ꯅꯈꯣꯏꯒꯔꯣ ꯒꯣꯄꯥꯜꯒꯤ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯅꯞ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯑꯗꯨ ꯎꯕꯗ ꯇꯣꯔꯣ ꯑꯗꯨ ꯑꯣꯒꯦ ꯇꯧꯏ ꯀꯩꯅꯣ ꯅꯃꯥꯏꯗꯣ ꯅꯞꯀꯤ ꯅꯞ ꯉꯥꯛꯇ ꯃꯤ ꯐꯨꯅꯕꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯒꯣꯄꯥꯜ ꯉꯛꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯛꯂꯛꯄ ꯅꯞ ꯑꯗꯨ ꯎꯕꯗ ꯑꯣꯒꯦ ꯇꯧꯏ ꯅꯞꯅꯤꯅꯦ ꯁꯤꯗꯤ ꯉꯁꯥꯏ ꯑꯉꯥꯡꯗꯨ ꯏꯁꯣꯏ ꯑꯣꯏꯔꯝꯅꯤ ꯃꯍꯥ ꯄꯥꯄꯤꯒꯤ ꯑꯉꯥꯡꯗꯣ ꯄꯥꯏꯁꯜꯂꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯔꯛꯄꯗ ꯌꯥꯅ ꯆꯤꯛꯄꯒꯤ ꯃꯍꯨꯗꯨꯁꯨ ꯎꯔꯦ ꯇꯣꯔꯣ ꯄꯥꯈꯠꯅ ꯍꯩꯃꯥ ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤꯕ ꯌꯥꯅ ꯆꯤꯛꯂꯛꯏꯅꯤ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯍꯨ ꯂꯣꯏꯅ ꯀꯥꯔꯦꯗꯅ ꯂꯥꯛꯑꯣ ꯏꯆꯦ ꯆꯦꯡ ꯊꯣꯝꯒꯦ ꯃꯌꯥꯝꯗꯣ ꯇꯣꯔꯣꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯇꯣꯔꯣ ꯁꯥꯎꯅ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯤꯉꯣꯟꯗꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯜ ꯃꯈꯩꯗꯣ ꯂꯣꯏꯅ ꯊꯧꯔꯨꯒꯦ ꯍꯦꯛ ꯄꯤꯔꯛꯇꯕꯗ ꯃꯁꯝ ꯑꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯀꯦ ꯌꯦꯡꯉꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯏꯄꯥ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯖꯕꯁꯤꯗ ꯌꯦꯡꯉꯣꯕ ꯃꯣꯏ ꯇꯣꯔꯣ ꯁꯥꯎꯅ ꯃꯅꯥꯎ ꯑꯗꯨꯒꯤ ꯆꯦꯡ ꯊꯣꯝꯕꯤ ꯌꯦꯡꯉꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯊꯤꯛ ꯇꯧꯔꯨꯒꯦ ꯇꯣꯔꯣ ꯑꯩꯒꯤ ꯃꯇꯤꯛ ꯈꯪꯍꯟꯒꯦ ꯍꯦ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯅꯥꯎꯗꯨꯀꯣ ꯇꯣꯔꯣ ꯁꯥꯎꯅ ꯂꯥꯛꯏ ꯊꯣꯏꯕꯤ ꯊꯣꯏꯍꯦꯟꯕꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯅꯕ ꯂꯥꯛꯅꯔꯤ ꯇꯣꯔꯣ ꯊꯣꯏꯍꯦꯟꯕ ꯂꯩꯔꯝꯕꯗꯨꯗ ꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯝꯕ ꯊꯧꯅꯥ ꯐꯕ ꯃꯤꯒꯤ ꯌꯨꯝꯗ ꯈꯨꯟꯗꯥꯕ ꯍꯨꯏꯁꯤꯒ ꯑꯣꯏꯔꯦ ꯈꯠꯅꯔꯤꯁꯤꯗꯤ ꯊꯣꯏꯍꯦꯟꯕ ꯁꯥꯎꯅꯤꯡꯕ ꯍꯦꯟꯀꯠꯂꯛꯏ ꯊꯣꯏꯕꯤꯅ ꯇꯞꯅ ꯏꯅꯝꯃ ꯀꯩꯗꯧꯕꯤꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯒꯣꯄꯥꯜꯕꯨ ꯇꯣꯔꯣꯒꯤ ꯃꯅꯥꯎꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯇꯣꯔꯣ ꯁꯥꯎꯅ ꯏꯁ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯤꯂꯥꯁꯦ ꯏꯅꯥꯎ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤ ꯀꯧꯗꯨꯅ ꯐꯨꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯅꯥꯎ ꯑꯗꯨꯅ ꯀꯌꯥꯝ ꯑꯀꯥꯏꯕ ꯆꯠꯂꯝꯃꯒꯦ ꯅꯪꯉꯣꯟꯗ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯣ ꯏꯅꯝꯃꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯏꯅꯝꯃꯒꯤ ꯁꯥꯗꯥꯔꯣꯟ ꯑꯃ ꯂꯧꯋꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯇꯨꯡꯗꯗꯤ ꯁꯤꯗ ꯂꯥꯛꯍꯟꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯁꯨ ꯃꯤ ꯑꯃꯗ ꯀꯔꯤ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯅꯤꯡꯊꯤꯅ ꯇꯝꯕꯤꯔꯒ ꯊꯥꯕꯤꯔꯛꯑꯣ ꯀꯔꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯂꯝꯖꯥ ꯁꯔꯥꯒꯤ ꯍꯧꯅꯕꯤ ꯊꯣꯏꯍꯦꯟꯕ ꯁꯥꯎꯅ ꯀꯩꯅꯣ ꯏꯇꯩꯃꯅ ꯇꯧꯔꯤꯗꯨꯕꯣ ꯑꯆꯨꯝ ꯑꯔꯥꯛ ꯀꯩꯝꯇ ꯈꯪꯗꯅ ꯍꯦ ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯅꯪꯅ ꯁꯤꯗ ꯌꯥꯎꯕꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯅꯪ ꯁꯤꯕꯨ ꯊꯣꯏꯕꯤꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯔꯣ ꯏꯇꯩꯃ ꯊꯣꯏꯍꯦꯟꯕ ꯁꯥꯎꯅ ꯈꯪꯍꯧꯗꯅ ꯇꯣꯔꯣꯗ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯏ ꯇꯣꯔꯣ ꯊꯣꯏꯍꯦꯟꯕꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯦ ꯊꯥꯔꯣꯅꯦ ꯊꯤꯜꯂꯣ ꯀꯔꯤꯒꯤ ꯊꯤꯟꯕ ꯉꯝꯗ꯭ꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥ
ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯕ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯩꯗꯧ ꯌꯥꯎꯔꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯁꯤꯗ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤ ꯅꯠꯇ꯭ꯔꯣ ꯗꯣꯔꯣ ꯁꯥ ꯉꯥꯗ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯊꯣꯏꯍꯦꯟꯕꯗ ꯉꯥꯡꯂꯛꯏ ꯊꯣꯏꯕꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯅꯝꯃ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯏꯅꯝꯃꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯍꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯎꯅꯔꯛꯄꯗꯨꯗ ꯀꯕꯣꯛꯂꯩ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯑꯃꯨꯛ ꯂꯥꯎꯅꯔꯛꯏꯗꯨꯕꯣ ꯇꯣꯔꯣ ꯂꯩꯔꯝꯕꯗꯨꯗ ꯇꯣꯔꯣ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤꯅ ꯏꯅꯥꯎꯅꯨꯄꯥꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯛꯑꯦꯗꯅ ꯐꯨꯕꯗ ꯅꯠꯇꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯅꯥꯎ ꯑꯁꯤꯅ ꯌꯥꯅ ꯆꯤꯛꯑ ꯃꯥꯜꯂꯤ ꯍꯨ ꯀꯥꯗꯨꯅ ꯂꯩꯍꯧꯔꯦꯗꯅ ꯀꯩꯅꯣ ꯇꯣꯔꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯅꯪ ꯑꯃꯨꯛꯇ ꯈꯪꯈꯣꯅꯦꯍꯦ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯁꯤꯗ ꯏꯅꯥꯎꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯃꯗꯨ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯊꯤꯜꯂꯛꯑꯣ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯌꯨꯝ ꯑꯁꯦ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯊꯣꯏꯕꯤꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯈꯪꯉꯕ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯍꯤꯡꯉꯒ ꯆꯠꯈꯤꯗꯣ ꯐꯔꯕꯅꯤ ꯑꯣ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯗꯤ ꯆꯨꯝꯃꯦꯗꯅ ꯉꯁꯤꯗꯤ ꯂꯣꯏꯅ ꯈꯪꯉꯦꯗꯅ ꯃꯤꯅ ꯊꯣꯏꯕꯤꯁꯦ ꯊꯣꯏꯍꯦꯟꯕꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯤ ꯍꯥꯏꯔꯤꯁꯤꯗꯤ ꯆꯨꯝꯃꯦꯗꯅ ꯍꯦ ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯩꯅ ꯉꯁꯥꯏꯅ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯍꯦꯟꯕ ꯁꯥꯎꯅ ꯂꯩ ꯑꯩꯒꯤ ꯏꯊꯧ ꯂꯩꯇꯅꯅꯤ ꯑꯩꯅ ꯌꯥꯎꯔꯤꯁꯦ ꯑꯩ ꯊꯣꯏꯕꯤꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯎꯔꯤꯁꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯏꯕꯤ ꯃꯅꯥ ꯃꯦꯟꯗꯨꯅ ꯈꯥꯡꯉꯤ ꯀꯕꯣꯛꯂꯩ ꯇꯣꯔꯣꯗ ꯁꯥꯎꯅ ꯀꯔꯤꯅꯣꯅꯦ ꯇꯣꯔꯣ ꯏꯕꯦꯝꯃ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯃꯥ ꯃꯈꯣꯏ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯀꯩꯗꯧ ꯇꯥꯗꯣꯏꯅꯣ ꯃꯄꯥꯗꯨꯁꯨ ꯇꯧꯔꯝꯅꯤ ꯇꯣꯔꯣ ꯑꯣꯟꯁꯤꯟ ꯑꯣꯟꯁꯤꯟ ꯆꯤꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕ ꯁꯥꯎꯅ ꯌꯥꯔꯦ ꯏꯇꯩꯃꯒꯤ ꯁꯦꯜꯗꯣ ꯑꯩ ꯊꯤꯟꯖꯔꯛꯑꯒꯦ ꯆꯠꯄꯤꯔꯣ ꯐꯔꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯥꯜꯂꯕꯅꯤꯅ ꯆꯠꯂꯒꯦ ꯑꯗꯨꯕꯨꯅꯦ ꯁꯦꯜꯗꯣ ꯍꯦꯛ ꯊꯤꯜꯂꯛꯇ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯇꯣꯔꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯉꯥꯡꯅꯕ ꯉꯝꯕ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯀꯕꯣꯛꯂꯩ ꯇꯣꯔꯣꯕꯨ ꯌꯦꯡꯗꯨꯅ ꯃꯆꯦ ꯑꯁꯤꯒꯤ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏꯗ ꯁꯦꯁꯦ ꯇꯣ ꯑꯁꯨꯝꯅꯅꯦ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯕꯨ ꯃꯇꯨꯡꯗꯗꯤꯅꯦ ꯆꯦꯛꯁꯤꯜꯂꯨ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯊꯣꯏꯍꯦꯟꯕ ꯏꯟꯗꯣꯝꯆꯥ ꯑꯩ ꯆꯠꯂꯒꯦ ꯊꯣꯏꯍꯦꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯀꯕꯣꯛꯂꯩꯅ ꯊꯣꯏꯍꯦꯟꯕꯁꯦ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯔꯛꯑꯕꯅꯤ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯃꯤꯅ ꯎꯁꯤꯠꯇꯕꯅꯤ ꯅꯅꯥꯎ ꯑꯁꯤꯅ ꯆꯥꯎꯕ ꯑꯣꯏꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯥ ꯂꯩꯔꯝꯕꯒꯤ ꯅꯪꯕꯨ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯁꯅꯥꯊꯣꯏ ꯀꯞꯇꯨꯅ ꯂꯩ ꯀꯕꯣꯛꯂꯩꯅ ꯁꯅꯥꯊꯣꯏ ꯀꯞꯀꯅꯨ ꯆꯪꯉꯨ ꯅꯆꯦꯒ ꯏꯃꯨꯡꯗ ꯆꯪꯉꯨ ꯏꯟꯗꯣꯝꯆꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯊꯅꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯑꯗꯨꯒ ꯏꯁ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯃꯁꯦ ꯏꯅꯦꯒ ꯋꯥ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯇꯅ ꯋꯥ ꯂꯥꯎꯅꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯑꯉꯥꯡ ꯃꯌꯥꯝꯒ ꯁꯥꯟꯅꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯅꯥꯊꯣꯏ ꯅꯣꯏ ꯅꯆꯦ ꯃꯨꯟꯕꯗ ꯇꯥ ꯊꯣꯏꯍꯦꯟꯕꯒ ꯈꯟꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯃꯨꯟꯅꯕꯒꯤ ꯅꯠꯇꯦ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯥꯈꯣꯏꯅ ꯍꯥꯏꯅꯦ ꯅꯣꯏ ꯅꯆꯦꯗꯣ ꯇꯥ ꯊꯣꯏꯍꯦꯟꯕꯅ ꯄꯥꯝꯃꯦ ꯍꯥꯏ ꯑꯗꯨ ꯆꯨꯝꯕ꯭ꯔꯣ ꯈꯪꯗꯦ ꯑꯩ ꯆꯨꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯁꯨ ꯁꯅꯥꯊꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯖꯥꯠ ꯉꯥꯡꯕꯤꯔꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯅꯥꯊꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯁꯅꯥꯊꯣꯏ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯊꯣꯏꯕꯤ ꯃꯅꯥꯎꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯈꯪꯉꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯏꯆꯦꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯁꯦ ꯁꯅꯥꯊꯣꯏ ꯀꯞꯊꯣꯔꯛꯂꯦ ꯑꯗꯨꯒ ꯋꯥ ꯄꯨꯝꯕ ꯇꯝꯂꯛꯏ ꯊꯣꯏꯕꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯔꯤ ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯒꯤꯕꯨ ꯅꯨꯄꯥ ꯃꯆꯥꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯀꯅꯨ ꯂꯥꯎ ꯆꯤꯡꯗ ꯑꯗꯨꯝ ꯆꯧꯁꯤ ꯂꯥꯎ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ ꯑꯃꯨꯛꯁꯨ ꯃꯨꯖꯥꯎꯈꯣꯏꯒꯤ ꯀꯥꯡꯒꯨꯗꯨ ꯂꯩꯔꯝꯃꯤ ꯃꯨꯖꯥꯎ ꯊꯣꯏꯕꯤꯗ ꯀꯔꯦꯝꯅꯗꯨꯅ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯀꯩꯅꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯗ꯭ꯔꯕꯣ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯆꯤꯡꯗ ꯆꯠꯂꯤꯅꯦ ꯏꯟꯖꯥꯡ ꯊꯤꯕ꯭ꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯥꯔꯅꯤ ꯂꯥꯛꯄꯤꯒꯦ ꯀꯩꯅꯣ ꯉꯁꯤꯅꯦ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯦ ꯅꯍꯥꯟꯅ ꯊꯣꯏꯍꯦꯟꯕꯅ ꯇꯤꯡꯉꯦ ꯍꯥꯏ ꯑꯩꯅ ꯉꯁꯤ ꯇꯤꯡꯕꯤꯒꯦ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯁꯤꯜꯂꯤ ꯊꯣꯏꯕꯤ ꯁꯥꯎꯔꯞꯅ ꯇꯥ ꯃꯨꯖꯥꯎ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯕꯤꯅꯨ ꯅꯆꯜꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕ ꯇꯧꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯁꯅꯥꯊꯣꯏ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧꯁꯦ
ꯊꯥꯏꯅꯒꯤ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯈꯝꯅꯨꯀꯥꯗꯣ ꯃꯥꯟꯁꯤꯜꯂꯛꯑꯦꯍꯦ꯫ ꯃꯨꯖꯥꯎ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯑꯩꯅ ꯐꯩꯔꯣꯏꯖꯥꯝꯕ ꯇꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯃꯅ ꯑꯃꯨꯛ ꯃꯨꯖꯥꯎꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯒ ꯏꯕꯣ ꯅꯪꯕꯨ ꯐꯩꯔꯣꯏꯖꯥꯝꯕꯕ? ꯑꯩꯗꯤ ꯑꯣꯏꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯐꯤꯕꯝꯗꯨꯒ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯗꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯠꯇꯦ ꯏꯇꯥꯎꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯤꯗꯅ꯫ ꯑꯗꯨꯕꯨ ꯃꯆꯦꯁꯦ ꯑꯁꯦ ꯑꯩꯅ ꯂꯧꯕꯗꯤ ꯇꯥꯔꯤꯌꯦ꯫ ꯃꯌꯥꯝꯗ ꯊꯣꯏꯕꯤꯒꯤ ꯐꯖꯕ ꯃꯁꯛ ꯁꯑꯣꯡ ꯁꯕꯥꯜ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯅꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯕ ꯑꯗꯨ ꯀꯕꯣꯛꯂꯩ ꯇꯥꯔꯗꯨꯅ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯦ ꯃꯨꯖꯥꯎ ꯅꯣꯏꯅ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣ? ꯃꯌꯥꯝꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯃꯨꯖꯥꯎ ꯈꯪꯁꯤꯟꯅꯗꯅ ꯀꯩꯕꯨꯅꯣ ꯏꯗꯣꯝꯆꯥ? ꯏꯁ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯔꯗꯅ ꯇꯧꯅꯨ ꯅꯈꯣꯏ꯫ ꯅꯆꯜ ꯑꯁꯤꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯣꯏꯅ ꯍꯧꯖ ꯈꯨꯗꯤꯡ ꯂꯛꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯂꯛꯅꯈꯤꯕ꯭ꯔꯅꯦ? ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯛꯅꯗꯦꯅ ꯏꯟꯗꯣꯝꯆꯥꯅ ꯁꯦꯔꯥꯟꯅꯅ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯕꯣꯛꯂꯩꯕꯨ ꯑꯉꯥꯎꯕ ꯁꯤꯔꯛꯏ꯫ ꯀꯕꯣꯛꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯐꯩ ꯅꯈꯣꯏꯅꯕꯨ ꯂꯛꯅꯗꯦ ꯍꯥꯏꯔꯕꯗꯤ ꯃꯥ ꯂꯥꯛꯑꯒ ꯈꯪꯒꯅꯤ꯫ ꯀꯕꯣꯛꯂꯩ ꯁꯥꯎꯅ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩ ꯃꯌꯨꯝꯗ ꯆꯪꯗꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯦ ꯆꯦꯡ ꯈꯩꯔꯤꯔꯣ? ꯂꯥꯛꯏꯕ꯭ꯔꯥ? ꯆꯪꯉꯣ ꯂꯥ ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩꯔꯤꯕꯅꯤ꯫ ꯏꯅꯦ ꯊꯣꯏꯍꯦꯟꯕꯗꯤ ꯂꯩꯇꯕ꯭ꯔꯣ? ꯃꯥꯗꯤ ꯅꯍꯥꯟꯒꯤ ꯋꯥꯍꯧꯗꯨꯗꯒꯤ ꯇꯣꯔꯣꯗ ꯁꯦꯜ ꯄꯤꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤ꯫ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥꯅ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯊꯣꯏꯕꯤꯗ ꯄꯤꯔꯒ ꯐꯦꯟꯕ ꯌꯥꯕꯗꯨꯕꯨ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯁꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯪꯕꯨ ꯈꯪꯅꯕ꯭ꯔꯥ ꯏꯃꯦ? ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅꯤ ꯏꯅꯦ ꯑꯩꯅ ꯁꯥꯒꯦꯅ ꯂꯥꯛꯏꯁꯤꯁꯨ꯫ ꯊꯣꯏꯍꯦꯟꯕꯅꯁꯨ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯈꯟꯖꯩ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯌꯥꯔꯗꯤ ꯏꯅꯦ ꯈꯣꯏꯒ ꯇꯥꯟꯅꯔꯒ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ? ꯑꯩꯗꯤ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯅꯗꯤ ꯌꯥꯗꯕ ꯃꯥꯜꯂꯤꯅꯤ ꯏꯕꯦꯝꯃ꯫ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯗ ꯏꯅꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯁꯨ ꯃꯨꯖꯥꯎꯒ ꯂꯥꯎꯅꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯍꯤꯡ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯈꯟꯕꯗ꯫ ꯑꯩꯁꯨ ꯃꯤꯔꯣꯟꯒ ꯂꯩꯇꯕꯁꯤꯗ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏꯕ ꯀꯨꯏꯔꯦ꯫ ꯊꯣꯏꯕꯤꯅꯕꯨ ꯌꯥꯔꯕꯗꯤ ꯊꯨꯅ ꯍꯦꯛꯇ ꯍꯣꯡꯁꯤ ꯀꯔꯤꯃꯇ ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ꯫ ꯃꯅꯥꯎꯗꯨꯁꯨ ꯄꯨꯟꯅ ꯂꯩꯖꯁꯅꯨ꯫ ꯏꯅꯦ ꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯕꯅꯤꯅꯅꯦ ꯑꯩ ꯊꯣꯏꯕꯤꯗꯁꯨ ꯍꯧꯗꯣꯛꯑꯒꯦ ꯋꯥꯐꯝꯁꯦ ꯌꯥꯅꯅꯕ꯫ ꯃꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯑꯅꯤꯗꯨꯁꯨ ꯄꯨꯊꯣꯛꯄ ꯌꯥꯕ ꯄꯨꯊꯣꯛꯂꯒ ꯈꯟꯅꯔꯦ꯫ ꯊꯣꯏꯍꯦꯟꯕ ꯇꯣꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯣꯔꯣ ꯀ꯭ꯋꯥ ꯑꯗꯨ ꯆꯞ ꯁꯥꯏꯗꯨꯅ ꯀꯩ ꯂꯩꯔꯤ ꯏꯕꯨꯡꯉꯣ? ꯊꯣꯏꯍꯦꯟꯕ ꯃꯇꯧꯗꯨꯗ ꯍꯩꯅꯗꯕ ꯎꯠꯂꯤ꯫ ꯁꯦ ꯏꯇꯩꯃꯒꯤ ꯅꯍꯥꯟꯒꯤ ꯁꯦꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯦꯜꯗꯨ ꯇꯥꯞ ꯂꯧꯏ ꯑꯗꯨꯒ ꯑꯣ ꯅꯍꯥꯟꯒꯤ ꯋꯥꯐꯝꯗꯨꯒꯤꯔꯥ? ꯑꯧ ꯋꯥꯠꯂꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯏꯇꯩꯃ ꯈꯣꯏꯒꯤ ꯁꯦꯜꯁꯨ ꯊꯣꯏꯕꯤ ꯈꯣꯏꯗ ꯌꯥꯝ ꯇꯣꯜꯂꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯁꯨ ꯊꯧꯕꯤꯔꯨꯔꯅꯨ ꯑꯩ ꯑꯗꯨꯝ ꯁꯤꯡꯖꯔꯛꯑꯒꯦ ꯁꯦꯟꯗꯣꯏꯒ ꯀꯣꯟꯅꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯍꯦꯟꯕ ꯆꯠꯈ꯭ꯔꯦ꯫ ꯏꯁ ꯊꯧꯅꯥ ꯌꯥꯝ ꯐꯩꯗ ꯅꯨꯄꯥ ꯃꯆꯥꯁꯦ ꯀꯔꯤ ꯊꯣꯛꯆ ꯁꯥꯖꯩꯅꯣ? ꯐꯅ ꯑꯗꯨꯝ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯕꯣꯛꯂꯩ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯏ꯫ ꯊꯣꯏꯕꯤ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯀꯕꯣꯛꯂꯩ ꯂꯥꯛꯄ ꯎꯕꯗ ꯃꯈꯨꯠ ꯍꯥꯝꯃꯤ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯀꯥꯔꯣ ꯁꯤꯗ ꯐꯝꯁꯦ꯫ ꯁꯅꯥꯊꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯃꯅꯤꯡꯗ ꯃꯥꯏ ꯇꯥꯔꯝꯈꯤꯅꯤ ꯍꯧꯒꯠꯄ ꯀꯨꯏꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯐꯔꯦ ꯅꯪꯁꯨ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯏꯟꯗꯣꯝꯆꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯀꯕꯣꯛꯂꯩ ꯊꯣꯏꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯅꯥꯟꯕꯤꯗꯨꯅ ꯌꯦꯡꯉꯣꯏ ꯏꯟꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪ ꯋꯥꯁꯦ ꯌꯥꯗꯕꯁꯨ ꯇꯧꯒꯅꯨ꯫ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯅ ꯐꯕꯁꯨ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯊꯣꯏꯍꯦꯟꯕ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯃꯥꯁꯨ ꯄꯥꯈꯪꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯈꯔ ꯂꯩꯔꯗꯤ ꯅꯨꯄꯤ ꯊꯤꯅꯅꯕ ꯁꯤꯜꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯑꯁꯨꯝꯅ ꯂꯣꯏꯅꯕ ꯌꯥꯔꯛꯑꯣꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯂꯩꯕꯤꯒꯅꯤ? ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯌꯥꯝ ꯄꯥꯡꯕ ꯉꯝꯒꯅꯤ? ꯏꯟꯗꯣꯝꯆꯥ ꯅꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯦ ꯑꯐꯕ ꯑꯝꯇ ꯅꯠꯇꯦ꯫ ꯅꯪꯕు ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯈꯤꯒꯅꯤ꯫ ꯅꯅꯥꯎꯁꯤꯁꯨ ꯆꯥꯎꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯅꯅꯦ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪ ꯊꯣꯏꯍꯦꯟꯕꯒ ꯂꯨꯍꯣꯡꯍꯧꯔꯣ ꯀꯣꯏꯕꯦꯝꯃ꯫ ꯊꯣꯏꯕꯤ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕ ꯀꯌꯥ ꯑꯃ
Ngasi hairagpa asida mamitagi mapi tarai. Indomcha, ayu mase thadoaga Sanathoina kanaga lehodoino. Adui mathakta nongmugi chara hendanabu hotnabada theknariba mayamsini. Hai, apangbi, adugi nangna waba haunabro akhoi lerisi inega suwari pumba sanarabani. Karigi Sanathoi yumda thanamdoino. Masu punna leigadoribani. Masinane khwaidagi afaba lambi oigadoribani. Ichana karigi waruni. Thoibi masu thohenbabu nungsiribani. Phibam aduna machin kangba ngamdrabasu. Thoibi kabok lagi wafam aduna pharani khanduna kaisu khomdre. Sanathoi ngangnaribadu taduna leirami. Haima, Sanathoi, karigi aduda leirino sida la'o. Sanathoi kabok lagi manakta changsili aduga. Indomcha, akhoi chelu hongdoraba. Hongani. Nang ta thoihenbada. Adudi aidi kanaga lehodoiba. Wahaido tabada thoibi hena mabukning nungsirai. Magi lairaba khangpok sangadu hena nungsiba phaurai. Thoibi Sanathoibu konduna kablai. Kabok lei maso machi manawgi mataw aduda kablai. Ngaihak kapminari aduga kabok leina. Karigi kapino kappa haunade. Sanathoi, nangsu ta thoihenba khoiga punna leigadoribani. Kappa yade ko. Thoibi Indomcha chalage. Makha taba karino haibado khanarasi. Kabok lei thoibibu themjanbiduna thanamle. Pawasi thoihenbasu tare. Thoihenba magi di khatnaba aduna matam kuina ningjarakpa manglanado phangbagi lambi ama oikre madi kayada harauzare. Kabok lei thoibigi mama mapa sakna thoibibu angamba piduna luhongbire. Thoibi thoihenbagi mapal tangduna machin manaw thoihenbagi marum thupna leikhirami. Thoibi anaubu mapok ama poklabagumna thoihenbagi manakta nungaina leikhirami.